Mijing tabiriba pumnamukpu crime story Manipurina amukka hana khurumjari. Ngasisu mayamge mafamda serial killer amagi wari pujarakli. Serial killer asi miyamna Night Stalker haina khangnakiba USA gi serial killer shingi maraktagi maming chatpa serial killer amani. Mahakpu Night Stalker haina khangnaribagi maram asi 1984 dagi 1995 ki matamda California haribi state asida ahingi matamda mahakna yum singda changduna yamna tamthiba crime sing tawki. Mahakna miyoi tarahumdoi hatki, miyoi manga amana mahakki makhutaki siningchit tahingauki, aduga mahakna sexual crime taramatoi amasung masigi mathakta huranbagi case taramari punna mahakki mathakta case nifuhumdoi register tawkiba nupa amani. Hairiba nupa asigi asengba maming asi Richard Ramirez kawi. Matau karamna mahakna tamthiba serial killer ama oiraki. Mahakna matau karamna crime sing chathaki. Police na mahakpu matau karamna phaki. Haibana singba mapung phaba wari adom na pungning changna tabiduna video si loiba phawba yengbiyu. Richard Ramirez hairiba nupa si 1960 gi February gi tang 18 da USA gi El Paso, Texas ta pokhi. Mahak asi machi manau manga gi manungda mahakna iton tonba machani. Richard ki mapa si Mexico dagi lakpa nupa amani. Mahak mafam maduda policeman ama oirami. Kona mahak Texas ta yum honglaktuna leirakibani. Richardna chahi ahum na ngaibada mahak istiar dagi onthaduna makok kaiki. Amukasu mahak sahi manga surakpada school gi swing da amukasu makok na yaichinbadagi wanthaki. Masina maram oidina mahak epilepsy seizure kauba sarai makhal ama toina hauki. Richard ki mapa si Richard na pungkak chawrakpada yamna sathiba nupa ama oiraki. Mahak na yu thakchillaga yumda halaktuna Richard ki mama amadi mahak ki machin manausing pumbada tattana furami. Masina maram oidina makhoi mapabu kibadagi ayamba matamda makhoi magi thokpa mari mata singi yumda oina lainarami. Richard su mahakki mayamba thokpa Miguel ko nupa amaki mayumda leiki. Miguel hairiba nupa si USA gi Green Beret Army oidina Vietnam da lan yauruba nupa ama oirami. Maruoina Richard na tamthiba mihatpa moirakibasi mahakki itil dagini haiba yai. Miguel na angang oiriba Richard ta mahakna Vietnam da lan yaurubagi hingsagoy ba wari kaya lirami. Masigi sumatakta makhoigi lan mishingna Vietnam gi nupi kaya rape tawraga makok kakthalaga thambagi photo kaya so yenghalami. Aduga Vietnam gi army singbu makhoina torture tawduna hatkiba plane dagi langtharaga hatkiba na singba wari amadi photo kaya mangonda ulami. Richard pu mahakna mi amada karamna attack chathagani matau karamna mi hatkani haibagi military skill kharasu takpi tambirami. Nongma 1973 gi matamda Richard na chahi tarahumdoi surakpa matamsida Miguel ga magi nupiga yamna kanna khanaki. Asumna makhoi ani na marai yamna kan tawnarakpada Miguel na mahaki nupibu mamaida nongwaina kapsinduna hatoki. Hawdok pumba si Richard ki mitmang magtada thokibani. Masigi matungda Miguel bu police na phaki. Miguel hairiba nupa si PTSD post traumatic stress disorder kauba wakhal gi laina amana naba nupa moiramki. Masidagi Miguel mental hospital amadoina thamki. PTSD hairibo khalaina si ayambana lan yauruba lan misingda yamna toina naganba wakhangi laina amani. Lanmi oiramba kaya laina asina masa matomta suicide tawjaba kaya su hojik su adumak thokli. Richard na haikibada mahakna ka aduda thokiba thodo. Matam maduda ka aduda mahakna namkiba gi manam. Ka adugi sabung tawba phibam. Mahakna sukaw kawba ngamkide haina phongdoki. Thawdogosigi matungda Richard amuk mayum pankraba mahaki machigi mayum doina leiki. Mahaki machigi nupa si Roberto kawi. Roberto hairiba nupa sina muk numidangi matamda migi yumda lona changduna nupigi achit akom yengba nupa amani. Richard na makhoigi yumda leiraba matungda mahaki thabak asida Richard so yaholami. Mahakna su Richard ta yum amada lona karamna changba amadi amambada lotuna leibagi mahi kaya su takbirami. Richard na ikhalakpa matamda mahak drug ta yamna laijuraki. Masina maram oidina mahak class 9 karakpada school tamba toki. Mahakna sirinariba drug asi LSD drug, cocaine, angel dust na chingba yamna akanba mayai kaba drug singni. Mahak dark heavy metal gi isai singda so yamna ngauki. Mahakna matamado yamna popular oikiba band AC/DC, Black Sabbath, Ozzy Osbourne gi isai kaya da ngauki. Mahakna phongdokibada mahakki point of view dadi isai sing asina mangonda mahakki mapa na mangonda otkiba tawkiba pumbagi laman khumbagumna apinba fawi haina phongdoki. Fatraba mi amagi wakhaladi hiram kudibakta negative oina khali. Afabasu fatana dumag loksilli haibadani. Asumna Richard mahak El Paso gi hotel amada thabak tawrami. Matam masida mahakna hotel gi guest singi kagi so mahakna pairami.
ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯥꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝꯁꯤꯡ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯀꯥ ꯑꯃꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯕꯨ ꯔꯤꯆꯥꯔꯗꯅ ꯅꯝꯖꯥ ꯅꯝꯊꯦꯡꯅꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯇꯥꯡ ꯆꯥꯅ ꯊꯦꯡꯅꯈꯤꯗꯨꯅ ꯔꯤꯆꯥꯔꯗꯄꯨ ꯐꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯤꯆꯥꯔꯗꯄꯨ ꯇꯝꯊꯤꯅ ꯐꯨꯊꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤꯁꯨ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯃꯍꯥꯛ ꯊꯕꯛ ꯑꯗꯨ ꯇꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯌꯥꯝꯅ ꯂꯩꯔꯛꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯗ꯭ꯔꯒ ꯐꯪꯂꯛꯇꯕꯅ ꯃꯍꯥꯛ ꯀꯉꯥꯎꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯣꯟꯅ ꯂꯣꯟꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ 1978ꯀꯤ ꯃꯇꯝꯗ ꯔꯤꯆꯥꯔꯗ ꯃꯍꯥꯛ ꯁꯩꯇꯥꯅꯤꯛ ꯕꯥꯏꯕꯜ ꯀꯧꯕ ꯁꯩꯇꯥꯟꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯈꯤ꯫ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕꯗ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯏꯊꯤꯜ ꯌꯥꯝꯅ ꯄꯤꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯔꯥꯏꯇꯔ ꯑꯗꯨꯒꯤ ꯂꯩꯐꯝ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣ ꯇꯝꯅ ꯆꯠꯇꯨꯅ ꯔꯥꯏꯇꯔ ꯑꯗꯨꯒ ꯎꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯩꯇꯥꯟꯒꯤ ꯑꯣꯏꯕ ꯏꯔꯥꯠ ꯊꯧꯅꯤꯕꯅꯆꯤꯡꯕ ꯊꯧꯔꯝ ꯀꯌꯥꯗ ꯃꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯍꯥꯛꯅ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯃꯤꯍꯥꯠꯄꯒꯤ ꯊꯕꯛ ꯃꯐꯝ ꯑꯁꯤꯗ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 9ꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯕꯦꯁꯃꯦꯟ ꯑꯃꯗ ꯄꯨꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯅ ꯔꯦꯞ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯄꯥꯏꯞ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯒ ꯊꯝꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠ ꯑꯁꯤ 2009ꯗ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ DNA ꯇꯦꯁ ꯇꯧꯕꯗ ꯔꯤꯆꯥꯔꯗꯅ ꯃꯤꯍꯥꯠ ꯑꯁꯤ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯃꯍꯥꯛꯀꯤ ꯀꯦꯁꯀꯤ ꯍꯤꯁꯇ꯭ꯔꯤꯗꯗꯤ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯌꯥꯎꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯂꯣꯁ ꯑꯦꯟꯖꯦꯜꯁꯇ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠꯁꯤꯡ ꯆꯠꯊꯔꯛꯀꯗꯧꯔꯤꯕ ꯑꯁꯤ꯫ 1984ꯒꯤ ꯖꯨꯟꯗ ꯔꯤꯆꯥꯔꯗꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯍꯥꯟꯕ ꯃꯤꯍꯥꯠ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 69 ꯁꯨꯔꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯖꯦꯅꯤ ꯀꯧꯏ꯫ ꯅꯨꯄꯤ ꯑꯁꯤꯅ ꯇꯨꯝꯂꯤꯉꯩ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯔꯤꯆꯥꯔꯗꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯂꯒ ꯅꯨꯄꯤ ꯑꯁꯤꯗ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯉꯛꯁꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯊꯅ ꯂꯦꯟꯊꯠꯂꯒ ꯊꯝꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯂꯥꯛꯇꯨꯅ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯁꯤ ꯌꯦꯡꯁꯤꯟꯕꯗ ꯊꯣꯡꯅꯥꯎꯗꯒꯤ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯇꯥꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏꯅ ꯊꯤꯒꯠꯄꯗ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯊꯥ 9 ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯤꯆꯥꯔꯗ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯑꯦꯇꯦꯛ ꯃꯈꯥ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯔꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯒꯦꯔꯦꯖ ꯑꯃꯗ ꯀꯥꯔ ꯑꯃ ꯈꯥꯝꯅꯕ ꯇꯧꯔꯤꯉꯩꯗ ꯔꯤꯆꯥꯔꯗꯅ ꯒꯦꯔꯦꯖ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯤꯁꯇꯣꯜꯅ ꯀꯥꯞꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯀꯥꯞꯂꯛꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯃꯦꯔꯤꯌꯥꯅ ꯄꯥꯏꯔꯝꯕ ꯁꯣ ꯑꯗꯨꯗ ꯑꯣꯏꯅ ꯈꯦꯠꯂꯒ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯔꯤꯌꯥ ꯃꯐꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯕ ꯁꯥꯔꯒ ꯂꯩꯃꯥꯏꯗ ꯍꯤꯞꯄꯒ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯔꯤꯆꯥꯔꯗꯅ ꯅꯨꯄꯤ ꯑꯁꯤ ꯁꯤꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯦꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯤꯠꯆꯟ ꯂꯣꯝꯗ ꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯑꯗꯨꯕꯨ ꯗꯦꯜꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯔꯤꯆꯥꯔꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯈꯨꯗꯛꯇ ꯔꯤꯆꯥꯔꯗꯅ ꯗꯦꯜꯕꯨ ꯃꯃꯥꯏꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯤꯆꯥꯔꯗꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝꯁꯤꯡ ꯃꯍꯥꯛꯅ ꯍꯨꯔꯥꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯔ ꯑꯃ ꯊꯦꯡꯅꯈꯤ꯫ ꯀꯥꯔ ꯑꯁꯤ ꯚꯦꯔꯣꯅꯤꯀꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯧꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯔꯤꯆꯥꯔꯗꯅ ꯀꯥꯔ ꯑꯁꯤ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛ ꯚꯦꯔꯣꯅꯤꯀꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯋꯥꯏꯇꯤꯌꯔ ꯀꯧꯕ ꯃꯐꯝ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯔꯤꯆꯥꯔꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯄꯨꯡ 2 ꯇꯥꯔꯕ ꯃꯇꯝꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ 2 ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯚꯤꯟꯁꯦꯟꯠ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯃꯦꯛꯖꯤꯟ ꯀꯧꯔꯝꯃꯤ꯫ ꯔꯤꯆꯥꯔꯗꯅ ꯚꯤꯟꯁꯦꯟꯠꯕꯨ ꯈꯨꯗꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯛꯖꯤꯟꯕꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯨꯅ ꯐꯨꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯖꯤꯟꯕꯨ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯪꯂꯝꯃꯤ꯫ ꯃꯦꯛꯖꯤꯟꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯔꯤꯆꯥꯔꯗꯇ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯅꯥ ꯂꯨꯄꯥ ꯊꯝꯐꯝ ꯀꯥ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯤꯆꯥꯔꯗ ꯃꯦꯛꯖꯤꯟꯅ ꯇꯥꯛꯂꯛꯈꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯔꯤꯆꯥꯔꯗꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯦꯛꯖꯤꯟꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯄꯨꯜꯂꯝꯕꯁꯤꯡ ꯍꯟꯗꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯔꯤꯆꯥꯔꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯍꯥꯠꯇꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯐꯃꯨꯡꯗ ꯊꯝꯍꯧꯕ ꯄꯤꯁꯇꯣꯜ ꯅꯣꯡꯃꯩ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯖꯤꯟ ꯔꯤꯆꯥꯔꯗꯅ ꯆꯪꯈꯤꯕ ꯀꯥ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯔꯤꯆꯥꯔꯗꯇ ꯅꯣꯡꯃꯩꯅ ꯅꯝꯂꯝꯃꯤ꯫ ꯔꯤꯆꯥꯔꯗꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯈꯤ꯫ ꯃꯦꯛꯖꯤꯟꯅ ꯔꯤꯆꯥꯔꯗꯇ ꯅꯣꯡꯃꯩꯒꯤ ꯇ꯭ꯔꯤꯒꯔ ꯈꯠꯇꯨꯅ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯅꯣꯡꯃꯩ ꯑꯗꯨ ꯂꯣꯗ ꯇꯧꯔꯝꯈꯤꯗꯦ꯫ ꯃꯁꯤ ꯈꯪꯕꯗꯒꯤ ꯔꯤꯆꯥꯔꯗꯅ ꯃꯦꯛꯖꯤꯟꯗꯒꯤ ꯅꯣꯡꯃꯩ ꯃꯨꯜꯂꯝꯃꯤ꯫ ꯔꯤꯆꯥꯔꯗ ꯃꯦꯛꯖꯤꯟꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯥꯎꯈꯤ꯫ ꯔꯤꯆꯥꯔꯗꯅ ꯀꯤꯆꯟꯗ ꯆꯪꯁꯤꯜꯂꯒ ꯊꯥꯡ ꯑꯃ ꯂꯧꯔꯨꯔꯒ ꯃꯦꯛꯖꯤꯟꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ 2 ꯀꯣꯠꯊꯣꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤꯗꯣ ꯃꯍꯥꯛꯅ ꯍꯨꯔꯥꯟꯅꯕ ꯄꯨꯔꯛꯄ ꯖꯨꯋꯦꯂꯔꯤ ꯕꯣꯛꯁꯇ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯦꯒꯖꯤꯟ ꯏ ꯌꯥꯝꯅ ꯇꯥꯈꯤꯕꯅ ꯃꯍꯥꯛ ꯁꯤꯔꯝꯃꯤ꯫ ꯔꯤꯆꯥꯔꯗꯁꯨ ꯇꯞꯅ ꯇꯞꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞꯅ ꯏꯗ ꯅꯦꯜꯂꯒ ꯊꯣꯛꯂꯛꯄꯅ ꯈꯣꯡꯎꯞꯀꯤ ꯃꯃꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯄꯣꯂꯤꯁꯁꯤꯡꯅ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯈꯣꯡꯎꯞ ꯑꯁꯤ ꯑꯦꯕꯤꯌꯥ ꯁ꯭ꯅꯤꯀꯔꯒꯤ ꯕ꯭ꯔꯥꯟꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯪꯈꯤꯕ ꯅꯣꯡꯃꯩ ꯕꯨꯂꯦꯠꯀꯤ ꯃꯈꯜ ꯑꯃꯗꯤ ꯇꯥꯔꯝꯂꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯁꯤꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯗꯨꯒꯤ ꯃꯤꯍꯥꯠꯄ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯔꯤꯆꯥꯔꯗꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯑꯦꯇꯦꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯟꯗꯛ ꯆꯪꯂꯛꯂꯤꯕ ꯌꯨꯝ ꯑꯁꯤꯅ ꯆꯍꯤ 63 ꯁꯨꯔꯕ ꯕꯤꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯌꯨꯝꯗꯅꯤ꯫ ꯕꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯣꯏꯅꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯂꯤꯂꯤꯌꯥꯟ ꯀꯧꯔꯝꯃꯤ꯫ ꯔꯤꯆꯥꯔꯗꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯔꯤꯆꯥꯔꯗꯀ ꯕꯤꯜꯒ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯈꯤ꯫ ꯕꯤꯜꯁꯨ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯂꯥꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯔꯤꯆꯥꯔꯗꯅ ꯕꯤꯜꯕꯨ ꯃꯃꯥꯏꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯂꯤꯌꯥꯟꯕꯨ ꯃꯍꯥꯛꯅ ꯔꯦꯞ ꯇꯧꯈꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯄꯣꯠꯆꯩ ꯈꯔ ꯍꯨꯔꯥꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯣꯟꯔꯣꯚꯤꯌꯥ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯔꯤꯆꯥꯔꯗꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗ ꯆꯠꯂꯤꯕꯁꯤ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯛꯄ ꯀꯥꯔꯁꯤꯡꯒꯤ ꯃꯇꯦꯡꯅꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯁꯤꯅ ꯆꯍꯤ 40 ꯁꯨꯔꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯌꯨꯝꯗꯅꯤ꯫ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯆꯍꯤ 34 ꯁꯨꯔꯕꯤ ꯃꯦꯕꯦꯜ ꯑꯃꯗꯤ ꯆꯍꯤ 38 ꯁꯨꯔꯕꯤ ꯃꯅꯥꯎꯅꯨꯄꯤ ꯐ꯭ꯂꯣꯔꯦꯟꯁ, ꯃꯈꯣꯏ ꯑꯅꯤꯈꯛꯇꯪ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯔꯤꯆꯥꯔꯗꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯀꯤꯆꯟ ꯇꯝꯅ ꯆꯠꯂꯒ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯈꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯡꯊꯪ ꯑꯗꯨꯅ ꯃꯦꯕꯦꯜꯗ ꯊꯣꯝꯈꯤ꯫ ꯑꯗꯨꯒ ꯐ꯭ꯂꯣꯔꯦꯟꯁꯄꯨꯅ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯨꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯟ ꯑꯣꯏꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯣꯠ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯃꯩ ꯆꯤꯡꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯤꯆꯥꯔꯗꯅ ꯐ꯭ꯂꯣꯔꯦꯟꯁꯄꯨ ꯔꯦꯞ ꯇꯧꯈꯤ꯫ ꯑꯗꯨꯒ ꯏꯈꯦꯡ ꯍꯥꯊꯔꯒ ꯂꯩꯔꯤꯕꯤ ꯃꯦꯕꯦꯜꯒꯤ ꯐꯩꯒꯟꯗ ꯃꯍꯥꯛꯅ ꯁꯩꯇꯥꯟꯒꯤ ꯁꯤꯝꯕꯣꯜ ꯄꯦꯟꯇꯥꯒ꯭ꯔꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯂꯤꯞꯁꯇꯤꯛ ꯁꯤꯖꯤꯟꯅꯔꯒ ꯃꯍꯥꯛꯅ ꯌꯦꯛꯇꯨꯅ ꯊꯝꯂꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯣꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯊꯦꯡꯅꯗꯨꯅ ꯄꯨꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯕꯦꯜꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯣꯡꯃ ꯂꯩꯔꯒ ꯔꯤꯆꯥꯔꯗ ꯕꯔꯕꯪ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯑꯦꯇꯦꯛ ꯆꯠꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯁꯤꯗꯅ ꯃꯃꯥ ꯃꯆꯥ ꯂꯩꯕ ꯌꯨꯝꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯆꯍꯤ 35 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯍꯤ 19ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯔꯤꯆꯥꯔꯗꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯁꯩꯇꯥꯟꯒꯤ ꯂꯥꯏꯗ ꯈꯨꯔꯨꯝꯅꯕ ꯊ꯭ꯔꯤꯇꯟ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯔꯦꯞ ꯇꯧꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯅꯥꯅꯨꯄꯥꯁꯤꯡ ꯍꯨꯔꯥꯜꯂꯒ ꯃꯍꯥꯛ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯥꯠꯇꯣꯛꯂꯝꯈꯤꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯔꯤꯆꯥꯔꯗꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯆꯞ ꯃꯥꯟꯅꯕ ꯊꯧꯑꯣꯡꯗ ꯑꯇꯦꯟꯕ ꯃꯇꯝꯗ ꯄꯥꯛꯇꯛꯅꯅ ꯆꯠꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯔꯤꯆꯥꯔꯗꯅ ꯆꯍꯤ 13ꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯔꯦꯞ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯥꯅꯕꯒꯤꯗꯃꯛ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯇꯦꯂꯤꯐꯣꯟ ꯋꯥꯌꯔꯅ ꯃꯉꯛꯁꯝꯗ ꯂꯥꯛꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯦꯂꯤꯐꯣꯟ ꯑꯗꯨꯗꯒꯤ ꯁ꯭ꯄꯥꯔꯛ ꯊꯣꯔꯛꯈꯤ꯫ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯔꯤꯆꯥꯔꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯀꯟꯅꯅꯕ ꯖꯤꯁꯨꯁ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯥꯠꯇꯣꯛꯇꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯛꯇꯛꯅꯅ ꯃꯍꯥꯛꯅ ꯆꯠꯊꯔꯛꯄ ꯃꯤꯍꯥꯠ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯃꯤꯗꯤꯌꯥ ꯀꯟꯐꯔꯦꯟꯁ ꯀꯌꯥ ꯄꯥꯡꯊꯣꯛꯂꯛꯇꯨꯅ ꯃꯤꯌꯥꯝꯗ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯣꯝꯒꯤ ꯌꯨꯝꯁꯤꯡ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠꯄ ꯑꯁꯤ ꯐꯥꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯁꯥꯅ ꯗꯥꯏꯇ ꯂꯧꯖꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯈꯤꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯤꯍꯥꯠꯄ ꯑꯁꯤꯅ ꯇꯣꯡꯂꯛꯄ ꯈꯣꯡꯎꯞ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯤꯁꯇꯣꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯅ꯭ꯌꯨꯁ ꯃꯤꯗꯤꯌꯥꯁꯤꯡꯗ ꯍꯥꯏꯗꯣꯛꯈꯤꯕ ꯑꯁꯤꯅꯤ꯫ ꯄꯥꯎ ꯄꯨꯝꯅꯃꯛ ꯑꯁꯤ ꯔꯤꯆꯥꯔꯗꯁꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯒꯣꯜꯗꯟ ꯕ꯭ꯔꯤꯖꯇ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯃꯐꯝ ꯑꯗꯨꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁꯁꯤꯡꯅ ꯔꯤꯆꯥꯔꯗꯀꯤ ꯍꯤꯡꯍꯧꯕ ꯚꯤꯛꯇꯤꯝꯁꯤꯡꯗ ꯔꯤꯆꯥꯔꯗꯀꯤ ꯃꯩꯐꯝ, ꯔꯤꯆꯥꯔꯗ ꯀꯝꯗꯧꯅ ꯇꯧꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯪꯗꯨꯅ ꯊꯤꯒꯠꯈꯤ꯫ ꯔꯤꯆꯥꯔꯗꯅ ꯇꯣꯡꯈꯤꯕ ꯑꯦꯕꯤꯌꯥ ꯁ꯭ꯅꯤꯀꯔꯒꯤ ꯀꯝꯄꯅꯤꯗꯁꯨ ꯃꯈꯣꯏ ꯄꯥꯎ ꯐꯥꯎꯅꯈꯤ꯫ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗꯗꯤ ꯑꯁꯤꯒꯨꯝꯕ ꯈꯣꯡꯎꯞ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯗ꯭ꯔꯤ꯫ ꯁ꯭ꯇꯣꯔ ꯑꯃꯗ ꯈꯛꯇꯪ ꯑꯁꯤꯒꯨꯝꯕ ꯈꯣꯡꯎꯞ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯗꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯁ꯭ꯇꯣꯔ ꯑꯗꯨꯗ ꯊꯤꯒꯠꯄꯗ ꯃꯁꯝ ꯈꯣꯏꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃꯅ ꯄꯨꯂꯤꯁꯅ ꯐꯪꯈꯤꯕ ꯐꯨꯠꯄ꯭ꯔꯤꯟꯠ ꯑꯗꯨꯒꯤ ꯈꯣꯡꯎꯞ ꯑꯗꯨꯒ ꯁꯥꯏꯖ ꯆꯞ ꯃꯥꯟꯅꯕ ꯁꯥꯏꯖꯇ ꯅꯨꯄꯥ ꯑꯃꯅ ꯂꯩꯈꯤ ꯍꯥꯏꯕꯁꯤ ꯁ꯭ꯇꯣꯔ ꯃꯄꯨ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯃꯩꯊꯪꯗ ꯄꯨꯂꯤꯁꯁꯤꯡꯗ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯂꯥꯛꯈꯤ꯫ ꯃꯗꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯁ꯭ꯀꯦꯟ ꯇꯧꯕꯒꯤ ꯀꯦꯜ ꯑꯥꯏꯗꯤ ꯍꯥꯏꯅ ꯀꯧꯕ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃ ꯄꯨꯂꯤꯁꯁꯤꯡꯗ ꯂꯩꯔꯛꯈꯤ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯃꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯁꯤꯟꯗꯒꯤ ꯐꯪꯈꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯁꯤꯡ ꯑꯗꯨ ꯁ꯭ꯀꯦꯟ ꯇꯧꯕꯗ
Richard Ramirez ni haibasi makoina chap chana khangba ngamki. Victim singna hairakhiba amadi store owner na hairakhiba migi maifam sawong sada Richard Ramirez ka chap manaraki. Masidagi Richard ki photo mafam sing da thetuna mahakpu laibak miyam pumbada khanganki. Sigi matam sida Richard ti mahaki asengba maithong khangkre haibasi mahak khara manung hanjinba mafam amada gari thauraga chatpana khangjeramde. Asumna mahak numidang wairamgi matam yausilakpada mahak makhatana yum amada amuk attack chathanaba sangsilaki. Matam sida yum masida James Koba masaki chahi 13 da ngaribe nupa masama lerami. Matam sida mahak tumdri. Mahakna makhogi gate ta Richard na sangnaba honabagi makhol taraki. Matam si police na media sing da haikibagi matungina ayambana police na mihatpa mana yum sing da attack chathare habasi khangnaraba matamni. Asumna sakhangdaba amagi khonjen tarakpasida James na makoigi yumgi family pumba haudoki aduga yum aduda makoi pumba langlaga leinaba khanghalami. Richard na yum adugi manak yaurakpadadi yum adu mai pungan ngana thalaga mi yamna langlaga leibagi matau ubadagi mahak masidi yararoi haiduna amuk khonglei thuna yum aduda changdana hankhirami. Matam masida James hariba nupa masa asina chenthuraktuna Richard Ramirez na thaukiba gari adugi number plate sing mahakna khanghaurami. Masigi matungda James na police ta pau piduna makhoigi orange hariba lam masida chingnariba miyoi edu hojik leire haiduna information khodimak piduna khangankirami. Richard Ramirez na yum madugi attack adu mai paktrabasu mahak yum amatangdi attack chathagi khalladuna yum dompok amada amuk changlakki. Yum masisu matai manaw khaktang leibani. Mahakna nupa adu yochai amana tumlingaida kanthalaga hatkhi aduga mahaki nupi buna rape tawki. Matam sidasu nupi asida mahakna saitan ninghalami. Aduga handaki mahaki miyat asidi mangonda mandanabagidamag Jack the Knife haiba maming ama mahakna iduna thamlamki. Mahakna asumna tawriba sigi maram si 1988 ki matamda Jack the Ripper haina khangnaba yamna tamthiba serial killer ama lerami. Mahakna London da miyoi kaya tamthina hatkhi adubu mahaki asengba sakpham kanamatana khangba ngamkide. Hojiksu mahaki case solve tawba ngamdana mahaki asengba identity khangba ngamdri. Hairiba serial killer Jack ki thawng asi manabagidamak Richard na Jack haina tharamlibani. Jack na nupi edu sining chitta phuduna thamlamki. Masigi matungda mahaki car su lambi da hundoklaga thamlamki. Masigi matungda mahak khongna Arizona tamna amuk chatkhi. Arizona da mahaki mayamba ama lerami. Adubu mahaki mayamba si mahakna unaba phanglaktabadagi Los Angeles tamna amuk mahak halaki. Numida si August ki tang 13 1985 ni. Matam sida mahak bus stand amada landuna laglami. Mafam asigi mafam khodimakta Richard ki photo thetuna wanted lauthokuna leiribani. Richard mahakpu mafam sida mahaki photo kaya thetuna leibasi mahakna urakpadagi mahak mafam sidagi thuna yangna chenaba honaraki. Mahakna car ama huranaba thiraki. Nupi amana car ama thauba mahakna uraki. Mahakna nupi edugi manakta chensinduna nupi edugi mabukta khutumna thinduna car asi huranaba honaki. Adubu matam sida Josh Bergen kauba nupa ama chensilaklami. Nupa si ubda Richard na nang mafam sida chensilaklabadi kaptuna hatkini haina hairaknabi. Adubu Josh Bergen na Richard ki masada nongmai amata yaude habasi adumak khangmadagi mahakna Richard pu car adudagi chingthoklami. Tanja sida matam aduda leiramba atopa miyoi sungsu makhoigi manakta chensilaklami. Masidagi makhoi mayam changduna Richard pu phajana totkhirami. Adubu police ki team ama mafam aduda lakga Richard pu miyamdagi kanki. Aduga Richard pu pharaga pukir. Richard ahingi matamda amambagi khudong chaba lauraga mahakna crime chatharabasu mahakna ayuk nungthingi matamda mahaki thawong chathanaba honarabadagi mahak miyamna phubada sining chitta hingauki. Asumna mahak 1989 da court ta buthoki. Court ta su mahak saitan gi dress setuna sunglass uptuna amuba pichon selami. Mahaki khubak ta su pentagram yeklami. Mangonda mahakna chathakiba mihar adugi mangonda ningamdaba amata phawkhide haina phongdoki. Mahak pu unaba matamda mahakna haiki. Aikhoigi phare haijariba aikhoigi kunai se tawsinariba ngaktani. Aikoi isa da phattaba pumba yauraga leiribani. Pumnamak oidaba ngaktani. Masa ki kanaba lakpada adumak masagi asengba sakpham uthorakani. Mahakna tawjariba sidi khajiktani. Paliba government asinadi mi kaya adumak paktakna namang takhalli. Asumna Richard pu court na September ki tangkun 1989 da mahakna tawkiba crime punna nifumdoi ki damak sibagi cherak piki. Sibagi cherak asi pidri phawba mahak death row ki jail da leinaba order tawki. Matam sida angakpa thodok amana. Ramirez ki case asida just oikibi nupi ama. Ramirez na jail da leiringai matam sida kanagumba amana hatoki. Kona investigation tawbada just nupi adu mahaki boyfriend hat poiramki.
ꯊꯧꯗꯣꯛ ꯑꯁꯤ ꯔꯤꯆꯥꯔꯗ ꯔꯥꯃꯤꯔꯦꯁꯀ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯁꯨ ꯀꯣꯏꯟꯁꯤꯗꯦꯟꯁ ꯑꯃ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯅꯈꯤ꯫ ꯔꯤꯆꯥꯔꯗꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯉꯣꯟꯗ ꯉꯥꯎꯖꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯃꯉꯣꯟꯗ ꯂꯚ ꯂꯦꯇꯔ ꯀꯌꯥ ꯏꯔꯒ ꯊꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯐꯖꯕ, ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯗ ꯉꯥꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯔꯤꯆꯥꯔꯗꯅ ꯆꯠꯊꯈꯤꯕ ꯇꯝꯊꯤꯔꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯈꯟꯈꯤ꯫ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ, ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯩꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯔꯤꯁꯔꯆ ꯇꯧꯖꯕꯗꯁꯨ ꯍꯧꯖꯤꯛꯁꯨ ꯔꯤꯆꯥꯔꯗ ꯔꯥꯃꯤꯔꯦꯁꯇ ꯉꯥꯎꯖꯕꯒꯤ ꯇꯤꯛꯇꯣꯛ ꯏꯗꯤꯠ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯖꯩ꯫ ꯑꯗꯨꯕꯨ ꯑꯗꯣꯝ ꯈꯟꯊꯕꯤꯌꯨ, ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯃꯔꯤ-ꯃꯇꯥ ꯑꯃꯗꯤ ꯑꯗꯣꯝꯗ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯂꯝꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯑꯦꯅꯤꯋꯦ, ꯔꯤꯆꯥꯔꯗ ꯔꯥꯃꯤꯔꯦꯁꯇ ꯗꯣꯔꯦꯂꯤꯑꯣ ꯀꯧꯕꯤ ꯃꯦꯒꯥꯖꯤꯟ ꯑꯦꯗꯤꯇꯔ ꯑꯃꯅ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯣꯄꯣꯖ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯔꯤꯆꯥꯔꯗꯇꯤ ꯁꯩꯇꯥꯟ ꯅꯤꯡꯖꯕꯅꯤꯅ ꯄ꯭ꯂꯥꯇꯤꯅꯤꯌꯝꯒꯤ ꯈꯨꯗꯣꯞ ꯑꯃ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤꯅ ꯒꯣꯜꯗ ꯔꯤꯡ ꯑꯃ ꯑꯣꯏꯅ ꯁꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤ꯫ ꯑꯗꯨꯕꯨ 2009ꯗ ꯗꯣꯔꯦꯂꯤꯑꯣꯅ ꯔꯤꯆꯥꯔꯗ ꯔꯥꯃꯤꯔꯦꯁꯅ ꯆꯍꯤ 7ꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯈꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯃꯍꯥꯛꯅ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯔꯤꯆꯥꯔꯗꯄꯨ ꯍꯨꯟꯗꯣꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕ ꯑꯃꯅ, ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯇꯣꯞꯄ ꯇꯝꯊꯤꯔꯕ ꯀꯦꯁꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯊꯣꯏꯗꯣꯛꯅ ꯈꯟꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯔꯤꯆꯥꯔꯗ ꯔꯥꯃꯤꯔꯦꯁ ꯃꯍꯥꯛꯀꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯉꯥꯏꯅ ꯖꯦꯜꯗ ꯆꯍꯤ 12 ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ 2013ꯗ ꯃꯍꯥꯛ ꯀꯦꯟꯁꯔꯅ ꯅꯥꯗꯨꯅ ꯁꯤꯈꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯔꯤꯆꯥꯔꯗ ꯔꯥꯃꯤꯔꯦꯁꯀꯤ ꯋꯥꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯆꯈꯤꯕ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯥꯅꯕꯒꯤꯗꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫